ꯑꯁꯤ ꯚꯦꯔꯤ ꯁ꯭ꯄꯤꯁꯤꯌꯦꯜ ꯄꯣꯠꯅꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯃ ꯎꯍꯟꯒꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯃꯌꯥꯝ ꯈꯪꯂꯝꯃꯅꯤ ꯃꯅꯤꯄꯨꯔꯗ ꯂꯤꯐꯥꯟ ꯍꯥꯏ ꯑꯩꯈꯣꯏꯅ ꯐꯨꯟ ꯍꯥꯏꯕꯅꯤ ꯐꯨꯟ ꯑꯁꯤ ꯑꯇꯣꯞꯄꯗꯗꯤ ꯁꯥꯕ ꯎꯗꯦꯗ ꯑꯩꯈꯣꯏ ꯃꯔꯤꯡ ꯅꯠꯇꯅ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯗ ꯃꯁꯤ ꯍꯥꯏꯃꯟꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯃꯔꯤꯡ ꯅꯠꯇꯅ ꯑꯩꯗꯤ ꯑꯇꯣꯞꯄꯗꯗꯤ ꯍꯣꯏ ꯈꯔ ꯂꯩꯔꯕꯁꯨ ꯃꯔꯤꯡꯁꯤꯗꯤ 90% ꯁꯤ ꯃꯔꯤꯡꯗ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯣꯀꯦ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯇꯀꯣ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯇ ꯍꯥꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯒ ꯐꯝꯃꯤꯟꯅꯔꯤꯁꯦ ꯑꯩꯒꯤ ꯕꯥꯆꯧꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯕꯥꯆꯧꯒ ꯎꯅꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯒꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯩꯈꯣꯏꯒꯤ ꯕꯥꯆꯧꯗ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯁꯨ 90%ꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯆꯧꯅ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯊꯝꯃꯦꯕꯀꯣ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯀꯤ ꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯗꯨ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯄꯣꯠꯆꯩꯁꯤꯡꯅꯣ ꯃꯌꯥꯝꯅ ꯈꯪꯕ ꯄꯣꯠꯆꯩ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯒꯤ ꯌꯥꯝ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯅꯗꯤ ꯄꯣꯠꯆꯩꯁꯦ ꯌꯥꯝ ꯀꯟꯅ ꯑꯃ ꯑꯅꯤ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅ ꯈꯜꯂꯨꯕꯀꯣ ꯑꯗꯨꯕꯨ ꯄꯣꯠꯆꯩꯁꯦ ꯍꯣꯔꯦꯟ ꯃꯌꯥꯝ ꯑꯩꯅ ꯄꯣꯛꯄꯗꯒꯤ ꯎꯗ꯭ꯔꯤꯕ ꯄꯣꯠꯆꯩꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯁꯤꯗ ꯑꯗꯣ ꯄꯣꯠꯆꯩꯁꯦ ꯑꯩ ꯑꯃꯃꯝꯇꯪ ꯂꯧꯈꯠꯂꯒ ꯑꯩ ꯕꯥꯆꯧꯗ ꯍꯪꯗꯣꯏꯅꯤ ꯁꯤꯅ ꯀꯩ ꯄꯣꯠꯅꯣ ꯀꯩꯗ ꯁꯤꯖꯤꯟꯅꯅꯕꯅꯣ ꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯃꯊꯪ ꯃꯊꯪ ꯂꯧꯈꯠꯆꯔꯛꯀꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯕꯥꯆꯧꯒꯤ ꯃꯤꯡ ꯍꯥꯟꯅ ꯑꯝꯇꯪ ꯏꯁꯥꯒꯤ ꯃꯤꯡꯁꯤ ꯗꯥꯡ ꯁꯥꯎ ꯃꯣꯗꯥꯡ ꯍꯥꯏꯕꯅꯤ ꯑꯩ ꯑꯣꯔꯤꯖꯤꯅꯦꯜꯂꯤ ꯂꯥꯡꯒꯣꯜ ꯚꯤꯂꯦꯖꯇꯒꯤ ꯑꯩ ꯄꯣꯛꯏ ꯍꯧꯖꯤꯛ ꯑꯩ ꯁꯤꯗ ꯄꯂꯦꯜ ꯑꯦꯔꯤꯌꯥꯗ ꯈꯨꯟ ꯑꯃ ꯔꯤꯀꯛꯅꯥꯏꯖ ꯇꯧꯔꯒ ꯁꯥꯂꯦꯝꯐꯥꯏ ꯚꯤꯂꯦꯖ ꯍꯥꯏꯅ ꯔꯤꯀꯛꯅꯥꯏꯖ ꯇꯧꯔꯒ ꯑꯌꯥꯝꯕ ꯑꯁꯤꯗ ꯑꯩ ꯂꯩꯔꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯒꯤ ꯃꯔꯤꯡꯒꯤ ꯍꯥꯏꯕꯗꯤ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕ ꯄꯣꯠ ꯆꯩꯗꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯏꯚꯟ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗꯁꯨ ꯈꯔ ꯎꯍꯟꯅꯤꯡꯕ ꯑꯁꯤ ꯑꯣꯔꯤꯖꯤꯅꯦꯜꯂꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯇꯒꯤ ꯄꯣꯠ ꯆꯩꯗꯣ ꯑꯁꯤ ꯃꯈꯩꯁꯤꯅꯤꯀꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯤꯡꯕꯒꯤꯅꯤ ꯑꯗꯨ ꯄꯣꯠ ꯆꯩ ꯌꯥꯎꯅ ꯑꯩꯅ ꯎꯠꯂꯒ ꯀꯩꯅꯣ ꯇꯧ ꯑꯩꯅ ꯈꯪꯍꯜꯂꯛꯀꯦ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯑꯩꯅ ꯑꯩꯈꯣꯏ ꯂꯣꯟꯗ ꯑꯁꯨꯝ ꯋꯥꯍꯩ ꯑꯃꯅꯤꯗ ꯍꯥꯏꯔꯝꯒꯦ ꯀꯩ ꯌꯨꯟꯅꯔ ꯀꯥꯏ ꯄꯨꯠꯆꯩ ꯅꯥꯝ ꯍꯩ ꯄꯨꯠꯂꯤꯝꯔꯕ ꯌꯨꯟꯅꯔ ꯌꯨꯟ ꯀꯂꯥꯂꯦ ꯅꯨꯡꯈꯤ ꯍꯥꯏꯁꯤ ꯀꯃꯦꯟ ꯄꯤꯄꯤꯂꯥꯛ ꯑꯩꯅ ꯀꯩꯅꯤ ꯄꯨꯠ ꯈꯔ ꯄꯨꯠꯆꯩ ꯕꯩ ꯀꯩꯅꯤ ꯀꯂꯦꯛ ꯇꯧꯕꯤ ꯈꯧꯂꯩ ꯀꯥꯏ ꯃꯤꯔꯤꯉꯥꯏ ꯄꯨꯠ ꯃꯥꯡꯃꯛ ꯅꯨꯡꯉꯥꯏ ꯇꯧꯕꯤ ꯀꯩꯅꯤ ꯌꯨꯟꯅꯁꯤ ꯃꯦꯗꯤꯌꯥꯔ ꯕꯩ ꯄꯤꯁ ꯇꯧꯅꯤ ꯀꯩ ꯑꯪꯇꯣ ꯑꯥꯇꯣ ꯂꯩꯕ꯭ꯔꯥ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯔꯁꯤꯀꯣ ꯄꯇꯪ ꯑꯗꯨꯗꯤ ꯍꯧꯔꯁꯤꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯛꯑꯒꯦ ꯁꯤꯒꯤꯁꯦ ꯄꯇꯪꯁꯤꯅ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯃꯛꯇꯤ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏ ꯃꯔꯤꯡꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯏꯁꯇꯔꯟ ꯒꯦꯠ ꯀꯤꯄꯔ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯅ ꯆꯣꯡꯀꯣꯏꯅꯤ ꯃꯅꯤꯄꯨꯔꯤꯗ ꯆꯣꯡꯀꯣꯏ ꯍꯥꯏꯕꯅꯤꯀꯣ ꯁꯤꯜꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤ ꯑꯦꯅꯤ ꯐꯪꯁꯟꯗ ꯑꯩꯈꯣꯏ ꯋꯥꯔ ꯗꯥꯟꯁ ꯍꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗꯕꯨꯗꯤ ꯑꯌꯥꯝꯕ ꯎꯔꯝꯃꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯁꯦꯝꯕꯜ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯔꯤꯡꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨꯅꯤ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏ ꯂꯣꯟꯗ ꯆꯨꯡ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯗꯣ ꯄꯇꯪ ꯁꯤꯁꯦ ꯁꯤꯁꯦ ꯀꯔꯤꯅ ꯁꯥꯔꯤꯅꯣ ꯃꯁꯤ ꯁꯎꯟꯅꯅꯤ ꯁꯎꯟꯅꯀꯣ ꯑꯣꯀꯦ ꯁꯣꯝꯗꯁꯨ ꯂꯤꯅ ꯐꯖꯅ ꯆꯠꯂꯤꯀꯣ ꯃꯌꯥꯝ ꯁꯤꯗꯁꯨꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯅꯦꯛꯁꯀꯤ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯑꯒꯦ ꯑꯩꯅꯀꯣ ꯕꯥꯆꯧ ꯉꯁꯥꯏꯀꯣ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯅ ꯉꯛꯏꯁꯦ ꯁꯤꯁꯤꯅꯦꯕ ꯑꯩ ꯄꯣꯛꯄꯗꯒꯤ ꯎꯔꯛꯇ꯭ꯔꯤꯕ ꯁꯤꯁꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯤꯗ ꯇꯦꯟꯖꯩ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤꯑꯕ ꯁꯤꯗꯀꯣ ꯌꯦꯡꯕꯤꯌꯣ ꯇꯣ ꯁꯤꯗ ꯇꯦꯟꯖꯩ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯁꯤꯁꯦ ꯁꯨꯝ ꯇꯧꯕꯅꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣই ꯂꯥꯟ ꯆꯠꯄ ꯀꯥꯟꯗ ꯀꯣ ꯂꯥꯟ ꯆꯠꯄ ꯀꯥꯟꯗ ꯁꯤꯖꯤꯟꯅꯕꯅꯤ ꯃꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯋꯤꯄꯟꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯗꯤ ꯍꯥꯏ ꯃꯌꯥꯝꯁꯨ ꯈꯪꯂꯝꯒꯅꯤ ꯂꯥꯏꯋꯥ ꯀꯣ ꯌꯥꯝ ꯍꯩ ꯍꯥꯏꯅꯁꯨ ꯉꯥꯡꯅꯩ ꯑꯗꯨ ꯍꯩꯁꯨ ꯍꯩꯌꯦ ꯑꯗꯨꯅ ꯁꯤꯗ ꯄꯣꯏꯖꯟ ꯑꯣꯏꯕ ꯄꯣꯠ ꯍꯥꯞꯄꯅꯤ ꯁꯥ ꯇꯥꯟꯕ ꯀꯥꯟꯗꯁꯨ ꯁꯤꯅ ꯈꯤꯇꯪ ꯄꯥꯟꯈ꯭ꯔꯗꯤ ꯃꯤ ꯑꯣꯏꯁꯅꯨ ꯏ ꯊꯣꯛꯄ ꯄꯣꯠ ꯑꯃꯗ ꯄꯥꯟꯈ꯭ꯔꯗꯤ ꯁꯤ ꯄꯣꯏꯖꯟ ꯌꯥꯎꯔꯤꯁꯤ ꯈꯪꯉꯤꯀꯣ ꯑꯗꯨ ꯁꯤꯅ ꯄꯥꯟꯈ꯭ꯔꯗꯤ ꯑꯗꯨꯝ ꯌꯥꯝ ꯁꯥꯡꯅ ꯆꯪꯗ꯭ꯔꯁꯨ खितꯪ ꯆꯪꯂꯕꯁꯨ ꯑꯗꯨꯝ ꯂꯦꯡꯗ꯭ꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯁꯦ ꯇꯦꯟꯖꯩ ꯍꯥꯞꯅꯕ ꯑꯣꯏꯗꯣꯏꯔꯕ ꯃꯥꯅꯤ ꯑꯣꯀꯦ ꯇꯦꯟꯖꯩꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦꯕ ꯑꯣꯀꯦ ꯃꯌꯥꯝ ꯇꯦꯟꯖꯩ ꯍꯥꯞꯅꯕꯅꯦ ꯁꯤꯅ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩ ꯃꯊꯪ ꯂꯧꯈꯠꯆꯔꯛꯑꯒꯦ ꯐꯖꯅ ꯑꯝꯇ ꯎꯠꯀꯦꯀꯣ ꯁꯦ ꯇꯦꯟꯖꯩ ꯍꯥꯞꯅꯕ ꯁꯤꯗ ꯁꯨꯃꯥꯏꯅ ꯌꯥꯟꯗꯣꯏꯅꯦ ꯑꯗꯨꯗꯤ ꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤ ꯆꯝꯄꯥꯏ ꯆꯤꯊꯨꯛ ꯍꯥꯏ ꯆꯝꯄꯥꯏ ꯆꯤꯊꯨꯛ ꯑꯗꯨ ꯁꯤ ꯑꯩꯅ ꯌꯥꯜꯂꯤ ꯁꯤꯅꯤ ꯃꯥꯅꯦ ꯀꯣ ꯑꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯆꯠꯅꯩ ꯑꯁꯤ ꯊꯥꯏꯅꯗ ꯁꯤꯖꯤꯟꯅꯔꯝꯕ ꯑꯗꯨꯒ ꯁꯥꯏꯖꯇꯤ ꯑꯆꯧꯕꯁꯨ ꯂꯩ ꯀꯣ ꯑꯗꯨ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯒꯤ ꯌꯥꯜꯂ ꯆꯠꯄꯅꯤ
ปลายที่ปลายออยบะอดูบุช่วงนั้นสิเทคไนแต่ว่าปลายชุดเลยบะก็อดูอะไร โอเคอดูสินะเมียนโอยนะสินะฟัมเจคุยกี้กรีจะจิกกุมบูดา ทีบัดสินในจะจิกคุยกี่จะจิกปูบัดสุดต้องสินใน anywhere อดูก็ลำลักกะใครๆเดจัดประกันนะก็ช่างนาปีทีบัดสุดต้องยานบันนุ่งไงไปช่วงนั้นยานละจัดปะเนี่ยอดูก็บาซาร์ทกก็จะเข้าบ่คุยยานในสิปดสิ โอเคสิได้เลยจำไปจิตุกว่าโอเคแม่สิเลยสินะการีโอยด้วยเนาะ สิสุดดีโมกี่ว่านี่พระเจ้าประตูเดิมไปดิก็เจ้า แม่อามาอันตะเสียงกกเจ้าเกดูสิได้เลยดิเสอันนั้นบ่ค่อยบาจอนทำสิเดโมกี่โอยนะนั่นบ่มาซาสาร์ก็ทำเมบ่ก็ สิบดีครับออริจินัลตาเรไม่ใช่สิมาสิกี่ไอ้คนน่ะบันฟอร์ให้กว่ามาสิกุมบัตุมบาเสียมาคัลอามาดูสุพรรณช่างสิดาโอเคอาสิกี่ปอดเสียสิยามเบลูเลยบันนี้ท้ายนักกี่หันสิงสินนับกันดามาสิเอ็นี่ไฟผู้บริยาเดียก็นิ่งทปานบะเรียกคุณกี่ลีดเดอร์สิงก็หันสิงน่ะงักแต่สินน่ะก็ไอ้คนกี่แม่กี่ยุมบีโดท้ายนักกี่ยุมบีโดอดูตะคักยาแล้วก็ทำก็ดมนี่อดูน่ะมาพัมปุถุก็ไอ้คนน่ะปังเจ้าตัวบริยาเดียโอ้สิเสียโอ้อดูก็สินน่ะมายามสินน่ะบะลังจัดระเบิดสู้อีพานบัดจัดระเบิดสู้ไอ้คนมาพัมคนดินด่าสิพูดก็ไอ้คนสินน่ะก็ดมสิกิสินะคุยกี้คุยไฮคลาสเลยบ่มานี่อดูนั่งสินะปังเจ้าตัวบุษยาเดียสิกิสิก็คณะกุมบ่normal people ลำดีอยากเรียโอเคอดูน่ะสิกุมบ่สิไอ้คนมายามany gathering da ko may ampun makanda wayu hab laga tum hai laga tum mayam yen madu sida ode si ju wayu hab namni adu ra so sida hab li ba yu sidi nupi angang na thak na dre okay class khai dok pe wa ni me mani si le re adum yeng madu su khange da na kidang class amana si gi sina ka le to hore haru si tumba gi pot ni du ai khoina ma si burhal suhaya harul suhaya asisi very special ni haibedi sigumba si sukta sangba su lei khra sangba su lei ado sigumba si pak phangma ngamde si krai da sin nei specially aikoina santuba haibedi san haibedi aikogi sandangna oiga dawa sandang si karigino ga aikoi originally aikoi leinungdagi maringdi sandangna 마쿤드게 항돌라가 토락바니 하이바니나 산당세 에코이나 이소르금나 이락바디 아두나 이뭉다 까리금바 다사야암 레바 이뭉 레르디 아이 산투르가 이락 부자 떠우자레기 하이간다 이뭉 아두나 산 아두기 마탁다 이싱 하이바니 수마나 봐 하이바니 아두나 베리 스피셜 오나 티나르가 아시 아상마세 산두다 에코이나 레스펙트 오나 이싱 하이르나 봐 adugi potuni adu ase thaina ai khoi imung amada thokhibagi asi pot aina manghan dabida phajana aina preserve tawra tham okay silai na silai wari khanga kan da bi icham cham pot che du magun le ra kani ko ma sina insai asiga comparable oiba podi adubu asigi pot che nupi singna pak pai na de sisina si thek nai bi sina adu sidi common oye both male or female ko akoina lauda chatpa kanda akoigi chajik pu da na ba ade khulang chat la bu chajik pu da kari gi da amu macha ma mang to so sila to asu khra kana kumba yam puning da ba mi ma khak cha ba di si nei ko adu size lei khra achau bu su lei mi ahum ri chatpa kanda size achau bu su lei 시금시 아두니 가만 오이바 유스 떠바 야바 짬빠이 하이버네 그 말이나 거 짬빠이 마얌 시레레 또 스마이나 마닝데서 스마이나 레레 시기 짬만나레 수마이나 아चाउ 아시디 머루 오이나 아코이나 크라 아चा우바 싱시 아코이 하르 그리그리 자이바 간다수 신네 시기 포체 거 수마이나 모이 가노디 밍디 짬만나 크레 오케이 시다 한번 내라 시기시 아이코이나 야만 누피나 신네 하우혼 바간다 거 하우혼가 누피나 신나니
sina phaibu haina ko sigisi ꯑꯥ adu nupina phau hon ba kari taw ba kanda yam sinna bu Okay, sida ꯑꯗꯨꯝ ꯄꯣꯠ ꯆꯩ ꯍꯥꯞꯄꯒ ꯀꯣꯛꯇ ꯍꯥꯞꯄꯒ ꯑꯗꯨꯝ mane mane ꯇꯧꯅꯕ ꯄꯣꯠꯅꯤ maning da yala pu bai ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤ asi akhona phaidi haibni ꯍꯩꯔꯤ asigi potsi sum yumda akhoi kari kitchen da oisnu krai da oisnu sinnabni haibdi kari asira injang napi thamadu sinnai ko any pot ama thamada adubu asigi design do mayam ju khangbiyo sini asi oire ꯑꯗꯨꯒ ꯀꯤꯆꯟꯒꯤꯗꯀꯣ kitchen gi da yam sinnai chichu kitchen da yam sinnabni adun mai design duni akhoi da yeng hanning bado masi maringi pot oibagi damak adum mayam da uhan bai wani da Okay, okay. ꯀꯤꯆꯟꯒꯤ ꯄꯣꯠ ꯆꯩꯁꯤꯡꯅꯦ ꯁꯤꯅ Okay. masi akhoi originally akhoi maring na saba khoi mayam su sindaramgni asi akhoi nga thiba kanda tonggon haibado akhoi na tik haye tik aduna makhal budi khara sajai adurasu masi yam original oibagi aina dum puthorapane si thaina akhoi ahang singna sinaba pot ma oibagi aina preserve tor thamjabani ꯄꯇꯥꯛ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯒꯦꯕꯀꯣ ꯁꯤꯁꯦ ꯃꯔꯤꯡꯅ ꯁꯥꯕ ꯑꯣꯏꯗꯣꯏꯔꯕ maringine ꯑꯣ aina puthoriba makhaisi maringna sabni ꯍꯥꯏꯗꯤ ꯁꯤ ꯇꯨꯡꯒꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯃꯅ ꯁꯥꯞꯄꯤ ꯑꯇꯩ ꯖꯥꯠ habi adubu mai design do original nate ꯗꯤꯖꯥꯏꯟ ꯑꯣ design duni Oh, atai okay. jat ta su ꯇꯨꯡꯒꯣꯟꯗꯤ ꯌꯥꯝ ꯂꯩꯌꯦꯕ ꯉꯥꯐꯝꯗꯤ ꯌam ꯂꯩꯌꯦꯕ laye adu design cha cha leiranguni Okay. adubu akhoi maring di asi yam original oiba akhoi na sajaba akhoi Okay. sina ba pot ni Sida haidi leire. da ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯣꯟꯒꯤ ꯃꯈꯨꯝ ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯇꯨꯡꯒꯣꯟ ꯑꯣꯀꯦ asi mayam sinarabgani adubu akhoi asidi taina akhoi kuire asi sinarabse akhoi na phai khakta haya adu atai su phai haina kaw su yaurabado male adu hojik phawba jingda akhoi ahang singja dom sinai sapu yawan sum khintham oibani masi migi pot ni haibai wana te akhoi originally akhoi su sinabagi asi akhoi na sum mang mayam da su uhan ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟ ꯏꯁꯤꯡꯒꯨꯝꯕ ꯊꯝꯕꯒꯤ ꯑꯗꯨꯒꯨꯝꯕꯗ mani mani ꯄꯇꯥꯛ ꯁꯤꯗꯣ ꯇꯤꯡꯀ꯭ꯔꯤꯡꯁꯨ ꯍꯥꯏꯕ oi ꯅꯠꯇ꯭ꯔꯣ tinkring su haye adubo su phai su haye ꯑꯣꯀꯦ ꯑꯣꯀꯦ asi very special pot ni akhoi na masi darpang haye masi ki pot si asida mathol ani hum suwe bako aduga asisi hojik ki matam da ordi akhoi kolpak kumbane ba ꯑꯣ ꯀꯣꯟꯄꯥꯛ hojik akhoi matam adu akhoi chak si mi ahum mari su pak ko su sai ba sida loin chak cha dai adu ising haijila su phawdi asi ꯑꯣ ꯃꯈꯨꯠ ꯌꯥꯝ ꯆꯦꯠꯅ ꯁꯥꯕꯅꯦꯕ ꯁꯤꯁꯦ aduna aina akhoi na ngak pasi asi hojik su ising haira su phawroya ba ꯑꯣ adu thaina gi akhoi gi ipu ipa na sinna ba pot se si dar pa ngai bani ko ꯃꯥ ꯏꯁꯤꯡ ꯍꯩꯕ ꯐꯥꯎꯗ꯭ꯔꯤꯁꯦ ꯁꯤ ꯃꯥꯏ ꯄꯦꯇꯔꯟꯒꯨꯝꯕꯁꯤꯅ ꯑꯣꯏꯗꯣꯏꯔꯥ mane Ah. aduna ne adu kyam phajana agi ahan singna tawrambra sinarambra haibado adu uhanninga ꯌꯦꯡꯖꯒꯦ ꯌꯥꯝ ꯃꯈꯨꯠ ꯌꯥꯝ ꯆꯦꯠꯅ ꯁꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅꯦ, ꯑꯗꯨꯒꯤ ꯁꯣꯝꯗ ꯃꯔꯣꯟ ꯏꯁꯤꯡ ꯑꯃꯁꯨ ꯂꯤꯠꯄ ꯂꯩꯗꯕ. ꯉꯝꯗꯕ mane ꯒꯤ ꯆꯥꯡꯗ ꯆꯦꯠꯂꯛꯑꯗꯤ ꯈꯨꯠꯁꯦ ꯈꯔꯗꯤ ꯆꯦꯠꯂꯦ adu chak su yam ꯗꯥꯔꯄꯥꯡ ꯑꯣꯀꯦ chak su sida yam chana rame hanadi ꯃꯅꯤꯡꯒꯤ ꯄ꯭ꯔꯤꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ asida aikhoina asengbade si hojiki matamda ordi tray haibani ko adu masigi potse aikoi mayam punba kanda kare chra aikoi singju yenba ko adu ko mayam singju mayam sida la da habeduna ko adu mayam da si yen nei ko asi se aduna haji asi ꯌꯥꯝ ꯐꯖꯔꯤꯅꯦ tray gi comparable pot ne ba okay okay 오케이 그거 지금 아마 콩수 야we ꯌꯥꯝ ꯊꯤꯅ ꯐꯖꯅ ꯁꯦꯡꯇꯣꯛꯑ ꯊꯝꯃꯗꯤ ꯌꯥꯝ ꯅꯥꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ asigi potse akhoi nipa langak si nei aduga yam papot oiba ani sui ko maringa saba sangbai di haina isai da parman tawbo hangde na mahangdi haibai type ni aduna lafoi yalu ni sta purakni pan taw ni sta purakni ko chinglo da any item makhai si siguma da nipa singna purak no ni 오케이 ꯑꯗꯨ ꯄꯇꯥ ꯁꯤꯗ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯤꯡꯕ ꯑꯃ ꯂꯩꯕꯀꯣ ꯍꯧꯖꯤꯛ ꯄꯇꯥꯅ ꯍꯥꯏꯕ ꯃꯌꯥꯝ ꯁꯤꯁꯦ ꯑꯅꯤ ꯁꯨꯗꯣꯏꯅꯦꯕꯀꯣ ꯁꯤ ꯃꯌꯥꯏꯁꯤꯗ ꯃꯔꯤ ꯌꯥꯎꯔꯤꯁꯤꯗ ꯋꯥ ꯂꯣꯟꯁꯤꯜꯂꯒ ꯄꯥꯕꯣꯠ ꯁꯥꯔꯒ ꯄꯨꯗꯣꯏꯅꯦꯕ ꯑꯗꯨ ꯁꯤꯁꯦ ꯅꯥꯝꯃ ꯈꯛꯇ ꯍꯥꯞꯄꯒ ꯄꯨꯕ ꯌꯥꯕ ꯅꯠꯇꯦꯕ ꯄꯇꯥ yade ꯁꯨꯃꯥꯏꯅ ꯍꯥꯞꯇꯣꯏꯅꯦ ꯁꯨꯃꯥꯏꯅ ꯂꯦꯡꯕꯥꯟꯗ ꯄꯨꯗꯣꯏꯅꯤ ꯅꯥꯝꯃ ꯈꯛꯇ ꯍꯥꯞꯄ ꯌꯥꯗꯦꯕ ꯑꯗꯨꯅ ꯅꯥꯝꯃ ꯍꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗ ꯂꯩꯔꯦ ꯑꯃꯅ to asigi si
시기시 hojiki polanga comparable ni sina nupi singna magi kokta pugadumba kokta punana bani adu nupi singna sumaina mana yaudabida okay okay adu da pune mairen adu torobot akoi laugi product makai sida purak to ini adu masi mingji bungka ibni asi hoi asi ko masi hojik su anywhere adum sinai habdi atopa community ta sinai masi thanggon si akoina chamchi hai akoi maring sai aina degi hauna ipu ipa singna su sara sinarame aduba hojikti karai karai degi thangjam leiba khrana beli degi su leiba yawe adu akhoigi mi singdi ayambana akhoigi khusa haiba singda dum lauraga dum sinabne aduna aina si puthok jab okay 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 great asigi che ko asidi aina demo gi damak puthok jabne aduna masi crow hai khana ko aduna akhoi chingdadi chaw chaw basu sabni lok macha macha da phaw akhoi thumnai aduna ipu ipa singna asidi thaina gi pot na trego sidi ko aina chumna demo gi dam thok puthor pawani ko sidi bazar da laibni adur chu asigi pot che originally akhoi maring che masana semjaraga asida yet liba che akhoina crow haina amasu leiba mana yet pani adu ising ting labsu chahi ma tara thamasu super pat loeba di photo si yet kada photo crone yet kada ba mane okay adu roi si pambi keno oidira ba lim kare mari uri makhal amani ba okay aduna madu ki ming adu da ming laura crow ni sidi chumna gi bazar da in laura pani ko asi demo gi dam puthok chabni ko hojiki crow se hojikan phangdra ba badang leye leye ba sida okay adu makti ai puthok khodre adu horen yaraga di ai kona uchara ke mayam chahi mari manga ting su guys tawde ba tawde adu di okay aina kwai pamjaba akhoi maringi da hoi chumna asi ai demo gi puthok pani akhoi maring gi thang gi style do sida hapet leibagi aduga maring se akhoi tongan ba sinaba madi insang napi itpa kanda kana kumudi sumana yambana suman chatlidna ko abi kokor jo akhoi sugai haitaba dimbaring si suman chatpadi paya keno to bidai da thang style jo yamba suman tawe aduna masi khara utning budi okay laira si akhoi sum asi su adum demo gi puthokpani aduna asi akhoi maringna original akhoi na sembani sigi potsi aduna si chai hai khona chai pak hai dum chai pak hai khramne aduna asigi si akhoi tan da sorry sa tan da chatpa kanda si loin punai ado akhoi sa hong ba kanda akhoi asi yauna jakoi sabani sa hong ba kanda ko sina sa tan bada ko aduna sa gi akhoi sa hong mai si sa makko yam raung koiraka adu mokhoi bu karesa kumai tawbani ba akhoi maringi sa hong ba hai ba se adu kumai tawbani aduna si yauna akhoi kumai tawbani aduga amma asiga equivalent oiba demo oina ina si put asigi pot se uchage ai ukes se lere ma adu somaina chauna semba ko asigi sina thin gradi poison yaubagi wana te ko sidi sina thin gradi jingthokpa ngamde ba sa sina jingthokpa ngamde ba hoidokpa ngamde ba sigi mana sina aduna asi tagi style di asi oire ani si oire akhoi maring gi si sigumba achauba leiba natra ba okay adugine amse lere sina thingradi phoidokpaji ngamdre okay adu mingse ming tongan tongan leibra ba sina khanglang khanglang okay sigi ta sina khanglang aduga sina chaipa okay this sini thaina gi yu kharung do akhoi maring gi do adu sida akhona print ba chali ko naked ta mo sina bideba tu do si mo khong da sai gi kring do si leire ko aduna asi original akhoi suman sin nai aduna masi kari oidino khang for haye khang for adu si chali mari je khang for ko we si ko khang for aduna asi khang hai bidi karesra kharung hai bne kharung aduga asigi mari gi maming se khang for hai ba masi anywhere phangba ngamde somewhere asigi se hawe ba ko mai pambi se koi recognize ti tawe pambi oine dei purak tre adu masi aisu sum mayam uhanna ba thambani masi da achau ba lei khara suk wang ba lei si aina manghan ning da ba gi dum tham ja bai wani ko demo nga ta ne hoji mani eh
ꯁꯤ ꯑꯍꯟꯁꯤꯡꯅ ꯑꯗꯨꯝ ꯁꯦꯝꯕꯅꯤ ꯎꯅꯁꯨ ꯁꯦꯝꯃꯦ ꯑꯗꯨꯅ ꯃꯌꯥꯝ ꯈꯪꯂꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯁꯟꯗ ꯑꯗꯨꯝ ꯌꯥꯟꯕ ꯑꯗꯨꯅꯤ ꯁꯟ ꯃꯥꯡꯗꯅꯕ ꯑꯩꯒꯤ ꯁꯟꯗꯨ ꯀꯔꯥꯏ ꯌꯧꯈ꯭ꯔꯦ ꯀꯔꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯗꯅꯕ ꯑꯁꯤ ꯁꯨꯝ ꯁꯤꯖꯤꯟꯅꯩꯕ ꯃꯌꯥꯝꯅꯀꯣ ꯑꯗꯨ ꯁꯤꯁꯦ ꯑꯣꯔꯤꯖꯤꯅꯦꯜꯁꯦ ꯃꯔꯤꯡꯅ ꯁꯦꯝꯕ꯭ꯔꯕ ꯃꯁꯤ ꯈꯨꯡꯇ꯭ꯔꯤꯡ ꯍꯥꯏꯌꯦ ꯈꯣꯡꯇ꯭ꯔꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯗꯗꯤ ꯀ꯭ꯔꯣꯛ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯈꯨꯡꯇ꯭ꯔꯤꯡ ꯍꯥꯏꯕꯅꯤ ꯑꯗꯨ ꯀꯩꯅꯣꯈꯣꯏꯗꯤ ꯁꯦꯝꯗꯕ꯭ꯔꯕ ꯑꯇꯣꯞꯄ ꯖꯥꯇꯤꯗꯤ ꯁꯦꯝꯗꯕ꯭ꯔꯕ ꯑꯇꯩꯗꯁꯨ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯁꯦꯝꯕꯒꯤ ꯑꯗꯨꯝ ꯊꯝꯕꯩ ꯋꯥꯅꯤ ꯑꯣ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕꯅꯦꯕ ꯃꯥꯅꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕꯅꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯋꯥꯔꯤꯕꯣꯛ ꯍꯥꯏꯕ ꯑꯆꯧꯕꯗꯣ ꯑꯗꯨꯒꯤ ꯃꯈꯣꯡꯒꯤ ꯑꯇꯦꯟꯕꯗꯨꯗ ꯁꯦꯝꯕꯅꯦ ꯁꯤꯅ ꯀꯩꯅꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯂꯥꯡ ꯍꯥꯏꯌꯦ ꯀꯣ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯃꯁꯤ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯀꯗꯥꯏꯗ ꯍꯥꯏꯔꯒ ꯐꯧ ꯃꯨꯜꯂꯛꯄ ꯀꯥꯟꯗꯣ ꯐꯧ ꯃꯨꯜꯂꯛꯄ ꯀꯥꯟꯗ ꯁꯤ ꯌꯥꯟꯒꯤꯅꯦꯕ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯅ ꯃꯁꯤ ꯀꯔꯤ ꯇꯧꯅꯤꯡꯉꯥꯏꯅꯣ ꯎꯆꯦꯛ ꯐꯧ ꯆꯥꯕ ꯂꯥꯛꯇꯅꯕ ꯑꯣꯀꯦ ꯃꯤ ꯁꯥꯔ ꯊꯝꯕꯩ ꯃꯑꯣꯡꯅꯤꯅꯦ ꯃꯤ ꯅꯠꯇꯦ ꯑꯣ ꯎꯃꯥꯏꯕꯤ 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 ꯂꯩꯔꯗꯤ ꯑꯇꯣꯞꯄ ꯐꯧ ꯆꯥꯕ ꯎꯆꯦꯛꯁꯤꯡꯁꯤ ꯂꯥꯛꯄ ꯉꯝꯗꯦꯕ ꯑꯣꯀꯦ ꯑꯗꯨꯅ ꯃꯣꯏꯅ ꯑꯁꯤ ꯎꯃꯥꯏꯕꯤ ꯃꯥꯟꯍꯟꯕꯅꯦꯕ ꯑꯣ ꯑꯗꯨ ꯃꯑꯣꯡꯁꯤꯡꯁꯤꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯕꯅꯦ ꯑꯍꯟꯁꯤꯡꯅ ꯁꯥꯔꯝꯕꯗꯨ ꯌꯦꯡꯉꯣ 또 ꯌꯥꯝꯁꯤꯜꯂꯦ 오케이 실례래 ꯐꯔꯦ ꯃꯁꯤ ꯃꯌꯥꯝ ꯈꯪꯂꯝꯃꯅꯤ ꯁꯤ ꯑꯣꯔꯤꯖꯤꯅꯦꯜꯂꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯔꯤꯡꯗ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯁꯥꯕ ꯍꯣꯏ ꯇꯝꯂꯒ ꯁꯥꯕ ꯍꯩꯕꯗꯤ ꯌꯥꯎꯔꯝꯕ ꯌꯥꯏ ꯁꯤ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯦꯟꯂꯤ ꯑꯩꯈꯣꯏ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏ ꯐꯤ ꯀꯔꯤ ꯑꯜꯃꯤꯔꯥꯒꯨꯝꯅ ꯐꯤ ꯄꯥꯏꯔꯒ ꯊꯝꯅꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯃꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯣꯏꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯗ ꯃꯔꯤꯗꯣ ꯍꯣꯏ ꯃꯔꯤꯗꯣ ꯑꯗꯨꯅ ꯅꯣꯏꯅ ꯌꯥꯝ ꯅꯥꯟꯅ ꯁꯤꯖꯤꯟꯅꯕꯤꯕꯗꯣ ꯔꯦꯁꯄꯦꯛ ꯇꯧꯔꯒ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯦꯡꯋꯥꯏꯔꯨꯛ ꯍꯥꯏꯕꯅꯤ ꯐꯦꯡꯋꯥꯏꯔꯨꯛ ꯍꯥꯏꯕꯅꯤ ꯀꯣ ꯁꯤ ꯑꯩꯈꯣꯏ ꯂꯣꯟꯗ ꯐꯦꯡꯋꯥꯏꯔꯨꯛ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤꯗ ꯐꯤꯔꯨꯞ ꯍꯥꯏꯕꯅꯤ ꯃꯅꯤꯄꯨꯔꯤꯗ ꯌꯦꯟꯇꯥꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤꯁꯦ ꯉꯁꯥꯏꯒꯤ ꯀꯔꯤ ꯂꯐꯣꯏꯒꯨꯝꯕ ꯄꯨꯕꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯁꯤꯗꯤ ꯃꯈꯣꯡ ꯄꯥꯟꯗꯦꯗꯅ ꯃꯁꯤꯗꯤ ꯃꯈꯣꯡ ꯄꯥꯜꯂꯒ ꯌꯥꯝ ꯖꯦꯟꯇꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯦ ꯑꯁꯤ ꯑꯆꯧꯕꯗꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯀꯣ ꯑꯗꯨꯅ ꯌꯥꯝ ꯖꯦꯟꯇꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯦ ꯁꯤ ꯄꯣꯠꯁꯦ ꯑꯁ ꯃꯈꯨꯠꯁꯨ ꯌꯥꯝ ꯐꯖꯩꯅꯦ ꯌꯥꯝꯁꯤ ꯂꯩꯔꯦ ꯑꯅꯝꯕ ꯅꯨꯄꯤꯅ ꯁꯤꯖꯤꯟꯅꯗꯣꯏꯔꯥ ꯁꯤꯁꯦ ꯄꯇꯥꯡ ꯃꯥꯅꯦ ꯅꯨꯄꯤꯅꯅꯦ ꯑꯁꯤꯗꯤ ꯅꯨꯄꯥ ꯁꯤꯖꯤꯟꯅꯗꯦ ꯑꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯑꯁꯤꯒꯤ ꯕꯦꯁꯇ ꯉꯥꯡ ꯍꯧꯔꯝꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯨꯛ ꯍꯥꯏꯌꯦ ꯑꯗꯣ ꯂꯧꯗ ꯆꯥꯛ ꯄꯨꯅꯕꯅꯤ ꯆꯖꯤꯛ ꯄꯨꯅꯅꯕ ꯑꯗꯨꯅ ꯃꯁꯤ ꯀꯔꯤ ꯀꯥꯡ ꯍꯌꯤꯡ ꯇꯣꯡꯗꯅꯕꯀꯣ ꯃꯈꯨꯝ ꯄꯥꯟꯕꯤꯅꯦꯕ ꯑꯁꯤ ꯇꯤꯐꯤꯟꯒꯤ ꯇꯥꯏꯞꯅꯤꯅꯦ ꯃꯥꯅꯦ ꯇꯤꯐꯤꯟꯒꯤ ꯇꯥꯏꯞꯅꯤ ꯁꯤꯗꯣ ꯑꯁꯤ ꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯑꯩ ꯁꯤꯗ ꯄꯨꯔꯒ ꯆꯥꯛ ꯑꯃꯇꯪ ꯆꯥꯈ꯭ꯔꯦ ꯁꯤꯗ ꯄꯨꯔꯛꯄ ꯌꯥꯎꯕ ꯑꯩꯈꯣꯏꯒ ꯂꯧ ꯆꯠꯃꯤꯟꯅꯕꯗ ꯌꯥꯝꯅ ꯐꯣꯡꯐꯣꯡꯒ ꯁꯥꯔꯒꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯑꯩꯅ ꯗꯦꯃꯣꯒꯤꯗꯃꯛ ꯊꯝꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯐꯖꯅ ꯁꯤꯖꯤꯟꯅꯩ 이번 이사나서 얌 신나름에 뭐지 그리너가 그 이싱 속보다 분 합라가 분 합라가 바보다 바보 오는 북한박이도 시 아니다 거기 택시 하이다래 택시도 분도 타이나기 분도 아도 하파니 아시다 세이 랭아가 마야이다 떠라가 부도이네바 많이 오케이 이싱 화는 아이 ям 홀레 이제 마치 매암 아야마 캉라마니 아시 아코이 마링 얌 사래 사바니 아도 마치 아토파도 사바 야오버디 칸드레 아도 마치 아코이 와이사 하이 싱가 티는나바 과 티는나바 동곤도니 동곤 나때 또가 칸데 머니푸르도 가오라 가오레세 아스 혹시 보다니 그이나 사이노 리로 와니 와 мет부도 상대 보지 링머니 파단 링나 사이 쉐르하이브네 아체 ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯨꯕꯩꯒꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯀꯤ ꯑꯃꯒꯤ ꯄꯣꯠ ꯍꯥꯞꯅꯅꯕ ꯈꯔ ꯁꯥꯡꯂꯞ ꯇꯧꯕꯗꯣ ꯀꯦꯔꯤꯕꯦꯛ ꯑꯦꯁ ꯑꯗꯨꯒ ꯁꯤꯂꯦ ꯇꯨ ꯁꯤ ꯀꯩ ꯑꯩꯈꯣꯏꯒꯤ ꯑꯃꯣ ꯑꯣꯀꯦꯒꯤ ꯍꯧꯖꯤꯛꯅ ꯐꯣꯟ ꯃꯣꯕꯥꯏꯜ ꯆꯥꯔꯖꯔ ꯍꯥꯞꯅꯩꯗꯅ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡ ꯑꯣꯏꯔꯖꯥꯠꯅꯤ ꯁꯤ ꯂꯨꯄꯥ ꯀꯥꯅꯤ ꯑꯩꯈꯣꯏꯅꯁꯨ ꯂꯨꯄꯥꯛ ꯍꯥꯏꯌꯦ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯨꯄꯥꯛ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤꯗꯣ ꯑꯣꯏꯔꯦ ꯁꯤꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯎꯔꯝꯃꯅꯤ ꯉꯥ ꯂꯨꯄꯥꯛ ꯀꯥꯛꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯥꯕꯅꯤꯀꯣ ꯑꯄꯥꯛꯄ ꯍꯧꯖꯤꯛ ꯀꯩꯅꯣ
ꯑꯁꯤꯁꯤ ꯗꯥꯔ ꯕꯨꯡꯀꯥ ꯍꯥꯏꯕꯅꯤ ꯀꯣ ꯑꯥ ꯃꯁꯤꯒꯤꯁꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯈꯤꯜꯂ ꯊꯝꯕ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯄꯣꯠ ꯈꯔ ꯃꯔꯨ ꯑꯣꯏꯕꯁꯦ ꯗꯥꯔ ꯕꯨꯡꯀꯥ ꯍꯥꯏꯅ ꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯥꯜꯂ ꯄꯨꯕꯗꯨ ꯅꯠꯇꯦꯀꯣ ꯁꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯁꯤ ꯗꯥꯔ ꯕꯨꯡꯀꯥ ꯀꯧꯕꯅꯤ ꯀꯧꯕꯕꯨꯗꯤ 오케이. 크로. ꯁꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯖꯥꯠꯇꯗꯤ ꯌꯥꯝ ꯁꯤꯟꯅꯩ ꯈꯪꯉꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯁꯤ ꯑꯩꯈꯣꯏ ꯁꯤꯟꯅꯕꯅꯤ ꯑꯩꯈꯣꯏꯅ ꯁꯥꯔ ꯁꯤꯟꯅꯕꯒꯤ ꯑꯩꯅ ꯄꯨꯊꯣꯔꯛꯄ ꯋꯥꯅꯤꯀꯣ 레이러 신나디바. ꯂꯩꯔ ꯁꯤꯟꯅꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯥꯔ ꯑꯩꯈꯣꯏ ꯁꯤꯟꯅꯖꯩꯕ. ꯏꯁꯥꯅ ꯑꯗꯨꯝ Okay. ꯁꯥꯕꯅꯦ ꯑꯗꯨꯒꯤꯗꯃꯛ 오케이. ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯎꯔꯝꯃꯅꯤ ꯁꯤꯗꯤ. ꯍꯣꯏ ꯍꯣꯏ 오케이 오케이. 데모네 시나. ꯍꯣꯏ ꯇꯣ ꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯇꯣꯞꯄꯗꯤ ꯁꯥꯗꯕ ꯃꯥꯜꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯀꯔꯤ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔꯤꯗ ꯈꯪꯗꯦ. ꯑꯩꯈꯣꯏꯅ ꯂꯩꯈꯨ ꯍꯥꯏꯕꯅꯤ ꯆꯦꯡ ꯆꯦꯡ ꯈꯩꯅꯕꯗꯣ ꯈꯩꯅꯕꯗꯣ. ꯑꯗꯨꯅꯤ ꯑꯁꯤꯒꯤ ꯄꯣꯠꯁꯤ ꯊꯥꯏꯅ ꯑꯍꯟꯁꯤꯡꯁꯤꯅ ꯑꯩ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯊꯝꯕꯅꯤ ꯁꯤ 오케이. ꯁꯤꯗ ꯂꯩꯔꯦ. 오케이. ꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯧꯖꯤꯛꯁꯤ ꯐꯖꯅ ꯁꯤꯖꯤꯟꯅꯩ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤꯁꯨ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯃꯔꯤꯡ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄꯗ ꯁꯥꯕꯕꯨ ꯎꯗꯦꯅꯦ ꯀꯣ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯑꯁꯤ ꯑꯩꯈꯣꯏ ꯃꯔꯤꯡꯗꯤ ꯐꯖꯅ ꯁꯥꯔ ꯁꯤꯖꯤꯟꯅꯕꯅꯤ ꯌꯥꯝ ꯄꯥꯛꯅ ꯁꯥꯕꯁꯨ ꯌꯥꯎꯋꯦ ꯃꯥꯒꯤ ꯂꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯋꯥꯡꯈꯨ ꯍꯥꯏꯌꯦ ꯁꯤꯗ ꯃꯥ ꯂꯤꯅ ꯐꯖꯅ ꯆꯠꯂꯦ ꯆꯠꯄꯁꯨ ꯁꯤ ꯑꯗꯨꯝ ꯐꯧꯒꯨꯝꯕ ꯐꯧꯔꯀꯥꯟꯗꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯀꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯇꯨ ꯑꯁꯤꯅ ꯈ꯭ꯔꯥꯏ ꯍꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯃꯅꯤꯄꯨꯔꯤꯗ ꯒꯥꯔ ꯍꯥꯏ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦꯗ ꯑꯩꯈꯣꯏꯅ ꯈ꯭ꯔꯥꯏ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯞ ꯃꯊꯛꯇ ꯊꯝꯕ ꯀꯥꯟꯗ ꯁꯥ ꯉꯥ ꯀꯪꯍꯟꯕꯗ ꯈꯔ ꯑꯍꯣꯕꯁꯦ ꯃꯆꯨꯝ ꯇꯥꯅꯉꯥꯏ ꯅꯠꯇꯦ ꯃꯩꯒꯤ ꯕꯅꯤꯟ ꯐꯥꯎꯅꯉꯥꯏ ꯃꯩ ꯃꯊꯛꯇ ꯊꯝꯃꯒ ꯊꯨꯅ ꯀꯪꯅꯉꯥꯏ ꯃꯩꯅꯤꯟ ꯐꯪꯍꯟꯕꯗꯣ ꯃꯁꯤ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯦ ꯈ꯭ꯔꯥꯏ ꯍꯥꯏ ꯑꯩꯈꯣꯏꯅ ꯃꯣꯔꯣꯛ ꯀꯪꯍꯟꯕ ꯁꯥ ꯉꯥ ꯀꯪꯍꯟꯕ ꯑꯁꯤꯁꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯁꯥꯕ ꯑꯣꯏꯁꯅꯨ ꯀꯔꯤ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠ ꯆꯩ ꯊꯝꯅꯅꯕꯅꯤ 오케이. ꯂꯨꯕꯥꯛ ꯑꯣꯏꯔꯁꯨ ꯃꯁꯤꯅ ꯈꯤꯇꯪ ꯗꯤꯖꯥꯏꯟ ꯌꯥꯎꯕ ꯑꯁꯥꯡꯕ ꯄꯣꯠ ꯌꯥꯎꯔꯁꯨ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯎꯆꯦꯛꯀꯤ ꯃꯇꯨꯒꯨꯝꯕ ꯁꯨꯝ ꯇꯥꯁꯤꯟꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯁꯥꯡꯕꯗꯣ ꯊꯝꯅꯅꯕ ꯁꯤꯒꯨꯝꯕ ꯁꯦꯝꯅꯩ 오케이. ꯅꯤꯡꯊꯧꯅꯒ ꯁꯤꯖꯤꯟꯅꯔꯝꯗꯧ ꯃꯥꯟꯗ꯭ꯔꯣ ꯊꯥꯏꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯨꯝꯕ ꯄ꯭ꯔꯤꯟꯁꯦꯁꯀꯨꯝꯕꯅ ꯀꯔꯤ ꯀꯧꯕ꯭ꯔꯣ ꯁꯤꯕꯨ ꯑꯩꯈꯣꯏ ꯏꯁꯤꯡ ꯄꯨꯟ ꯑꯆꯧꯕꯗꯣ ꯑꯗꯨ ꯍꯦꯛ ꯀꯨꯞꯄꯅꯦ ꯁꯤ ꯃꯈꯨꯝ ꯑꯁ ꯃꯃꯤꯡ ꯑꯣꯏ ꯈꯨꯗꯛꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦꯅꯦ ꯃꯅꯤꯄꯨꯔꯤꯗꯁꯨ ꯂꯩꯕꯅꯦ ꯑꯩꯈꯣꯏꯗꯁꯨ ꯂꯩꯌꯦ ꯁꯤ ꯁꯤ ꯑꯩꯈꯣꯏꯅ ꯆꯥꯇꯣꯟꯅ ꯁꯪꯐꯥꯏ ꯍꯥꯏꯌꯦ ꯊꯥꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯐꯧ ꯃꯌꯥꯝ ꯌꯩꯕ ꯀꯥꯟꯗ ꯃꯌꯥꯝꯁꯦ ꯐꯧ ꯄꯩꯁꯤꯟꯕ ꯀꯥꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯧꯁꯤ ꯂꯧꯕꯨꯛꯇ ꯄꯩꯔꯒ ꯀꯩꯅꯣ ꯁꯥꯔ ꯍꯦꯛ ꯊꯝꯃꯦꯕ ꯑꯗꯨꯀꯥꯟꯗ ꯃꯌꯥꯝꯅ ꯐꯧꯁꯤ ꯀꯣꯠꯂ ꯍꯩꯖꯤꯟꯕꯒꯤ ꯌꯥꯝ ꯆꯥꯎꯗꯦ ꯁꯨꯃꯨꯛꯇ ꯆꯥꯎꯅꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯋꯣꯟ ꯁꯪꯕꯥꯏꯅꯦꯕꯀꯣ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯥꯕꯅꯤ ꯑꯁꯤ ꯊꯥꯏꯅꯗꯤ ꯁꯪꯕꯥꯏ ꯑꯃ ꯁꯪꯕꯥꯏ ꯑꯅꯤ ꯍꯥꯏꯅ ꯆꯠꯂꯤꯗꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯇꯪꯈꯥꯏꯁꯤ ꯂꯤꯈꯥꯏ ꯀꯧꯏꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯂꯤꯈꯥꯏꯒꯤ ꯇꯪꯈꯥꯏꯗꯨꯅ ꯂꯩꯇꯪ ꯑꯃ ꯍꯥꯏꯌꯦ ꯂꯩꯇꯪꯒꯤ ꯇꯪꯈꯥꯏꯗꯨꯅ ꯃꯁꯨꯡ ꯑꯃ ꯍꯥꯏꯌꯦ ꯑꯗꯨ ꯁꯤꯗꯤ ꯂꯩꯇꯪꯁꯨ ꯍꯦꯜꯂꯦ ꯂꯤꯈꯥꯏꯁꯨ ꯌꯧꯗꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯅ ꯃꯗꯨꯗ ꯑꯩꯈꯣꯏ ꯐꯧ ꯀꯔꯤ ꯍꯥꯏꯁꯦ ꯍꯩꯖꯤꯟꯕꯗ ꯁꯤꯖꯤꯟꯅꯅꯕ ꯑꯗꯨꯒꯤ ꯊꯨꯝꯃꯨꯛ ꯃꯆꯥꯅꯦꯕꯀꯣ ꯂꯩꯔꯦ ꯑꯁꯤꯗ ꯑꯃ ꯈꯪꯍꯟꯒꯦ ꯁꯤꯁꯤ ꯇꯨꯝꯕꯥ ꯁꯨꯁꯨꯛ ꯆꯥꯎꯕ ꯂꯩꯌꯦ ꯑꯩꯈꯣꯏ ꯂꯧꯗ ꯁꯤꯅ ꯉꯁꯥꯏꯗꯨꯒ ꯃꯥꯟꯅꯗꯕ꯭ꯔꯥ ꯃꯥꯟꯅꯗꯦ ꯁꯤꯒꯤ ꯇꯨꯝꯕꯥꯒꯤ ꯃꯑꯣꯡꯅꯤ ꯀꯣ ꯇꯨꯝꯕꯥ ꯁꯨꯁꯨꯛ ꯆꯥꯎꯕ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯂꯧꯗ ꯂꯧꯁꯪꯗ ꯑꯗꯨꯝ ꯏꯁꯤꯡ ꯊꯝꯅꯕ ꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯁ꯭ꯇꯣꯔ ꯇꯧꯅꯕ ꯁ꯭ꯇꯣꯔ ꯇꯧꯅꯕ ꯑꯗꯨꯒ ꯑꯄꯤꯛꯄꯅꯤ ꯃꯊꯪꯗ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯊꯛꯅꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯄꯤꯛꯄꯅꯦ ꯁꯤꯅ ꯑꯗꯨꯒ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯎꯍꯟꯒꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯃꯌꯥꯝ ꯈꯪꯂꯝꯃꯅꯤ ꯃꯅꯤꯄꯨꯔꯗ ꯂꯤꯐꯥꯟ ꯍꯥꯏ ꯑꯩꯈꯣꯏꯅ ꯐꯨꯟ ꯍꯥꯏꯕꯅꯤ ꯐꯨꯟ ꯑꯁꯤ ꯑꯇꯣꯞꯄꯗꯗꯤ ꯁꯥꯕ ꯎꯗꯦꯗ ꯑꯩꯈꯣꯏ ꯃꯔꯤꯡ ꯅꯠꯇꯅ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯗ ꯃꯁꯤ ꯍꯥꯏꯃꯟꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯃꯔꯤꯡ ꯅꯠꯇꯅ ꯑꯩꯒꯤ ꯑꯇꯣꯞꯄꯗꯗꯤ ꯍꯣꯏ ꯈꯔ ꯂꯩꯔꯕꯁꯨ ꯃꯔꯤꯡꯁꯤꯗꯤ 90%ꯁꯤ ꯃꯔꯤꯡꯗ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ 오케이 핸디크래프트ꯀꯣ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯇ ꯁꯤꯂꯦ ꯑꯩꯉꯣꯟꯗ 이천 ꯑꯃꯅ ꯀꯟꯇꯦꯛ ꯑꯅꯤ ꯇꯧꯔꯛꯑꯦ ꯁꯤꯒꯨꯝꯕꯒꯤꯀꯣ ꯃꯥ ꯂꯧꯖꯒꯦ ꯍꯥꯏꯅ ꯑꯁꯤ ꯈꯨꯠ ꯌꯥꯝ ꯆꯪꯉꯦ ꯆꯪꯒꯅꯤ ꯑꯗꯨꯅ ꯑꯁꯤ ꯂꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯕꯗꯥꯡ ꯃꯥꯅꯤ ꯑꯗꯨꯅ ꯂꯤꯐꯥꯟ ꯍꯥꯏꯔꯕ ꯃꯅꯤꯄꯨꯔꯤꯗ ꯂꯤꯐꯥꯟ ꯑꯩꯈꯣꯏꯅ ꯐꯨꯟ ꯍꯥꯏꯌꯦ ꯀꯣ ꯑꯗꯨꯅ ꯑꯁꯤ
ꯑꯩꯅ ꯚꯦꯔꯤ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯑꯩꯅ ꯀꯟꯇꯦꯛ ꯇꯧꯔꯒ ꯁꯥꯍꯟꯕꯅꯤ ꯏꯁꯥꯅ ꯁꯥꯕ ꯅꯠꯇꯦ 5,000ꯒꯨꯝꯕꯅꯤ ꯁꯤ ꯃꯆꯥꯁꯤ ꯑꯣꯀꯦ ꯑꯣꯀꯦ ꯄ꯭ꯔꯥꯏꯁꯁꯨ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯦ ꯑꯩꯈꯣꯏ ꯃꯇꯥꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯋꯥꯎ ꯑꯁꯤꯁꯨ ꯚꯦꯔꯤ ꯁ꯭ꯄꯤꯁꯦꯜ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯩꯈꯣꯏꯅ ꯐꯤꯔꯨꯛ ꯍꯥꯏꯕꯅꯤ ꯀꯥꯎꯈ꯭ꯔꯦꯅꯦ ꯃꯔꯤꯡꯂꯣꯟꯗꯁꯨ ꯈꯨꯗꯛ ꯇꯧꯕꯗ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯒꯤ ꯐꯤ ꯃꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯤ ꯑꯜꯃꯤꯔꯥ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯈ꯭ರೆ ꯉꯁꯥꯏ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯒꯤ ꯗꯦꯃꯣ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯆꯦꯠꯅ ꯁꯥꯕ ꯌꯦꯡꯉꯨ ꯇꯨ ꯑꯝꯇ ꯍꯣꯗꯦꯕ ꯑꯝꯇ ꯍꯣꯗꯦ ꯑꯗꯨꯅ ꯐꯤ ꯃꯈꯩꯁꯦ ꯁꯤꯁꯨ ꯊꯨꯞꯂꯒ ꯁꯤꯗ ꯋꯥꯅ ꯁꯥꯗꯣꯏꯔꯕ ꯁꯤꯁꯨ ꯋꯥꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯝ ꯆꯦꯠꯈ꯭ꯔꯦ ꯑꯗꯨ ꯄꯇꯪꯁꯤꯁꯦ ꯑꯩꯅ ꯇꯥꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯋꯣꯟꯄꯣꯠ ꯑꯣꯏꯅ ꯄꯤꯅꯩ ꯍꯥꯟꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯜꯃꯤꯔꯥꯒ ꯆꯞ ꯃꯥꯟꯅꯩ ꯍꯧꯖꯤꯛꯀꯥꯟ ꯑꯜꯃꯤꯔꯥ ꯄꯤꯅꯩꯅ ꯑꯋꯣꯟꯄꯣꯠꯇꯁꯨ ꯑꯗꯨꯝ ꯄꯤ ꯑꯩ ꯋꯥꯔꯤ ꯈꯤꯇꯪ ꯇꯥꯏꯌꯦꯕꯀꯣ ꯁꯤꯒꯤ ꯁꯤ ꯌꯦꯡꯁꯦ ꯍꯟꯇꯣꯛꯑ ꯌꯦꯡꯁꯦ ꯑꯁ ꯃꯔꯤꯡꯒꯤ ꯍꯤꯁꯇ꯭ꯔꯤ ꯇꯪꯈꯥꯏ ꯑꯃ ꯁꯤ ꯂꯩꯔꯝꯃꯦ ꯁꯤ ꯂꯩꯔꯦ ꯎꯗꯤ ꯎꯔꯝꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯃꯅꯨꯡꯒꯤ ꯁꯔꯨꯛꯁꯦ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯒꯤ ꯃꯄꯥꯟꯁꯦ ꯃꯅꯨꯡꯗ ꯌꯥꯝ ꯂꯨꯏꯍꯦ ꯁꯤꯒꯤ ꯃꯄꯥꯟꯁꯤ ꯇꯨ ꯁꯤ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯁꯤꯗ ꯑꯄꯤꯛꯄ ꯌꯥꯝ ꯄꯤꯛꯅ ꯆꯠꯂꯤꯅꯦ ꯋꯥꯁꯦ ꯄꯩꯌꯥꯗꯣ ꯄꯩꯌꯥ ꯄꯤꯛꯅ ꯑꯃꯒ ꯃꯥꯒꯤ ꯈꯣꯞꯆꯤꯟꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯝꯇ ꯎꯠꯀꯦ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯗ ꯑꯝꯇꯪ ꯐꯖꯅ ꯎꯠꯀꯦꯀꯣ ꯕꯗꯥ ꯁꯤ ꯂꯩꯔꯦ ꯁꯤꯗ ꯑꯃꯨꯛ ꯌꯥꯝ ꯄꯤꯛꯅ ꯑꯃꯨꯛ ꯆꯠꯂꯤꯁꯦ ꯋꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯗ ꯁꯤ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯄꯨꯔꯥ ꯑꯣꯔꯤ ꯑꯣꯏꯈ꯭ꯔꯦ ꯁꯤ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯍꯣꯏ ꯗꯤꯖꯥꯏꯟꯗꯤ ꯑꯇꯣꯞꯄꯁꯨ ꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏ ꯕꯦꯜꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤꯡꯗꯤ ꯑꯁꯤ ꯑꯦꯅꯤꯋꯦꯌꯔ ꯆꯠꯄ ꯀꯥꯟꯗ ꯐꯩꯖꯣꯝ ꯁꯦꯠꯄ ꯀꯥꯟꯗꯗꯤ ꯃꯥꯅ ꯕꯦꯜ ꯐꯥꯕꯒꯨꯝ ꯐꯥꯔꯦ ꯂꯧ ꯆꯠꯄ ꯀꯥꯟꯗꯁꯨ ꯀꯗꯦꯛ ꯑꯗꯨꯝ ꯆꯠꯈꯤꯒꯅꯤ ꯑꯗꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯣꯡ ꯐꯥꯏ ꯍꯥꯏꯌꯦ ꯀꯣ ꯑꯗꯨꯅ ꯑꯁꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯕꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯣ ꯄꯗꯔꯁꯤꯗꯅꯦ ꯁꯤꯒꯤ ꯁꯥꯕꯁꯦ ꯑꯦꯅꯤ ꯎꯅ ꯁꯥꯕ ꯌꯥꯕ꯭ꯔꯥꯕ ꯁꯤꯁꯦ ꯅꯠꯇꯦ ꯋꯥꯡꯅ ꯑꯌꯥꯝꯕ ꯁꯥꯏ ꯋꯥꯡ ꯎꯅ ꯇꯨꯏ ꯈꯠ ꯂꯩ ꯊꯣꯡꯔꯅꯤ ꯑꯁꯤꯁꯤ ꯑꯩꯁꯤ ꯗꯦꯃꯣꯒꯤ ꯊꯝꯕꯅꯤ ꯑꯗꯨ ꯑꯣꯔꯤꯖꯤꯅꯦꯜꯗꯤ ꯑꯣꯏꯕ ꯀꯣ ꯑꯁꯤ ꯄꯣꯠꯁꯦ ꯇꯨꯏꯁ꯭ꯔꯣꯛ ꯍꯥꯏꯌꯦ ꯇꯨꯏꯁ꯭ꯔꯣꯛ ꯃꯁꯤ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯔꯒ ꯀꯣꯝ ꯃꯆꯥ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯁꯨꯝ ꯏꯁꯤꯡ ꯋꯥꯏꯔ ꯀꯪꯍꯜꯂꯒ ꯉꯥ ꯐꯥꯅꯕꯅꯦꯕ ꯏꯁꯤꯠꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯨꯏꯁ꯭ꯔꯣꯛ ꯍꯥꯏꯌꯦ ꯇꯨꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯗꯤ ꯏꯁꯤꯡ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯏꯁꯤꯡ ꯋꯥꯏꯊꯣꯛꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤ ꯑꯇꯩꯁꯨ ꯁꯤꯖꯤꯟꯅꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯍꯟꯁꯤꯡꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯝꯕꯒꯤ ꯑꯩꯅ ꯊꯝꯕꯅꯤ ꯑꯗꯨ ꯁꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯥ ꯐꯥꯕꯗ ꯏꯁꯤꯠꯅꯕ ꯀꯩꯀꯩꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯅꯤꯀꯣ ꯑꯗꯣ ꯄꯇꯪꯁꯤꯗ ꯂꯥꯛꯆꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯇꯪꯅ ꯀꯂꯦꯛ ꯇꯧꯕꯤꯔꯤꯕ ꯑꯥꯏꯇꯦꯝꯁꯦ ꯄꯨꯂꯞꯅꯗꯤ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤ ꯄꯇꯪꯅ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯐꯖꯅꯗꯤ ꯃꯤꯡꯗꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁꯀꯤ ꯂꯤꯁ ꯑꯃ ꯊꯝꯃꯦꯕꯀꯣ ꯑꯗꯨꯗ ꯑꯋꯥꯠꯄ ꯌꯥꯝ ꯂꯩꯔꯤꯑꯕ ꯐꯛ ꯑꯣꯏꯔꯕꯁꯨꯀꯣ ꯑꯩꯈꯣꯏꯅ ꯇꯥꯜ ꯐꯛ ꯆꯥꯏ ꯐꯛ ꯍꯥꯏꯅ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯑꯩ ꯄꯣꯠ ꯑꯣꯏꯅ ꯈ꯭ꯔꯣꯒꯨꯝꯕꯁꯨ ꯄꯨꯊꯣꯛꯂꯛꯇ꯭ꯔꯦ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯏꯁꯤꯡꯒ ꯊꯝꯗꯅ ꯌꯥꯝ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯅ ꯏꯁꯤꯡꯁꯨ ꯃꯣꯠꯈ꯭ꯔꯦ ꯁꯤꯗ ꯊꯝꯖꯔꯤꯁꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯁꯤꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯕꯗꯣ ꯁꯣꯔꯤ ꯃꯔꯤꯡꯒꯤ ꯄꯨꯡꯖꯥꯎ ꯍꯥꯏꯗꯣ ꯑꯦꯁ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯤ ꯁꯤꯕ ꯑꯣꯏꯁꯅꯨ ꯀꯔꯤꯒꯨꯝꯕ ꯁꯥꯍꯣꯡꯕ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯑꯩꯈꯣꯏ ꯑꯁꯤꯒ ꯄꯨꯟꯕ ꯑꯩꯈꯣꯏ ꯁꯦꯟꯕꯨꯡ ꯍꯥꯏꯅ ꯑꯃ ꯂꯩ ꯗꯥꯔ ꯍꯥꯏꯕꯅꯦ ꯁꯤꯅ ꯐꯨꯡ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯅ ꯀꯣ ꯐꯨꯡ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯃꯁꯤ ꯑꯁꯣꯝꯒꯤ ꯆꯩꯒꯤ ꯁꯥꯏꯠ ꯑꯗꯨꯒ ꯑꯁꯤꯒꯤ ꯈꯨꯕꯥꯛꯀꯤ ꯁꯥꯏꯠ ꯍꯥꯏꯅ ꯂꯩ ꯁꯤ ꯈꯨꯕꯥꯛꯀꯤ ꯁꯥꯏꯠꯇ ꯑꯗꯨꯝ ꯑꯣꯏꯔꯝꯃꯅꯤ ꯁꯣꯝꯗ ꯑꯣꯀꯦ ꯃꯈꯣꯟꯁꯦ ꯇꯣꯉꯥꯟꯕ꯭ꯔꯕ ꯈꯔ ꯇꯣꯉꯥꯟꯂꯛꯀꯅꯤ ꯑꯗꯨꯅ ꯑꯁꯤꯒ ꯂꯣꯏꯅꯅ ꯈꯔ ꯃꯔꯤꯡꯒꯤ ꯗꯣꯟꯖꯥꯎ ꯊꯤꯜꯂꯛꯑꯦꯅ ꯑꯃ ꯍꯦꯛ ꯇꯧꯕꯗꯣ ꯃꯣꯏꯁꯦ ꯂꯩ ꯉꯝꯗ꯭ꯔꯦꯅ ꯁꯤ ꯑꯦꯅꯤ ꯐꯪꯁꯟꯗ ꯃꯣꯏꯅꯤ ꯄꯥꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤ ꯍꯥꯏꯕꯗꯤ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯅꯦ ꯍꯧꯖꯤꯛꯐꯥꯎ ꯁꯤꯖꯤꯟꯅꯩ ꯁꯤꯕꯨꯗꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯕꯁꯨ ꯌꯥꯔꯦ ꯃꯥꯡꯁꯨ ꯃꯥꯡꯍꯟꯗꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯋꯥꯔ ꯗꯥꯟꯁ ꯇꯧꯕꯒꯨꯝꯕꯗ ꯑꯁꯤ ꯂꯣꯏꯅ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯁꯤ ꯃꯈꯩ
ꯁꯤ ꯃꯈꯩꯁꯨ ꯁꯤ ꯁꯦꯟ ꯀꯩ ꯍꯥꯏꯈ꯭ꯔꯦ ꯃꯃꯤꯡ ꯑꯩꯈꯣꯏꯅ ꯁꯥꯕꯗꯤ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯃꯁꯤ ꯌꯥꯎꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦꯕ ꯍꯣꯏꯔꯦꯁ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯥꯖꯕꯅꯦꯕ ꯀꯣ ꯁꯤ ꯑꯣꯔꯤꯖꯤꯅꯦꯜꯗꯤ ꯀꯔꯝꯕꯒꯤ ꯑꯣꯏ ꯁꯤ ꯀꯔꯥꯏꯗꯩ ꯂꯧꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯀꯨꯞꯇ꯭ꯔꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯨꯝ ꯕꯔꯃꯥꯔꯣꯝꯗꯩ ꯂꯧꯕꯅ ꯑꯌꯥꯝꯕꯁꯨ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯁꯨ ꯑꯗꯨꯝ ꯂꯩꯗꯤ ꯂꯩꯅꯩ ꯃꯥꯟꯁꯨ ꯃꯥꯜꯂꯦ ꯆꯩꯅꯥꯔꯣꯝꯗꯒꯤ ꯂꯥꯛꯄ ꯃꯥꯟꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯗꯨꯕꯨ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯇꯤ ꯅꯠꯇꯦ ꯍꯣꯏꯔꯦꯁ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯎꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯁꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯨꯡꯁꯦ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯑꯁꯤ ꯋꯥꯡꯅ ꯅꯠꯇꯅꯗꯤ ꯌꯥꯗꯦꯕ ꯍꯧꯁꯨ ꯍꯧꯗꯦ ꯑꯇꯣꯞꯄꯗꯗꯤ ꯑꯗꯨꯅ ꯑꯁꯤ ꯋꯥꯡꯅ ꯉꯥꯛ ꯁꯦꯝꯕꯅꯤ ꯁꯤꯕꯨꯗꯤ ꯁꯧꯎꯟꯅ ꯌꯥꯏ ꯑꯣꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯖꯤꯒꯤ ꯐꯥꯕ ꯉꯝꯃꯗꯤꯀꯣ ꯁꯖꯤ ꯃꯎꯟꯗꯨꯅ ꯍꯦꯟꯅ ꯍꯧꯋꯦꯕ ꯍꯧꯕ ꯑꯗꯨꯒ ꯍꯥꯃꯦꯡꯒꯨꯝꯕꯁꯦ ꯃꯈꯣꯟ ꯌꯥꯝ ꯐꯖꯩꯑꯕ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯂꯩ ꯑꯗꯨꯕꯨ ꯁꯤꯗꯤ ꯁꯎꯟꯃꯛꯅꯤ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯃꯃꯤꯡ ꯀꯩ ꯍꯥꯏꯈ꯭ꯔꯦ ꯁꯤꯁꯦ ꯗꯥꯔ ꯅꯠꯇꯦ ꯃꯩꯇꯩꯂꯣꯟꯗ ꯁꯦꯟꯄꯥꯏ ꯍꯥꯏꯕ꯭ꯔꯥ ꯁꯦꯟꯕꯨꯡ ꯁꯦꯟꯕꯨꯡ ꯃꯌꯥꯝ ꯁꯤꯒꯤ ꯁꯦꯟꯕꯨꯡꯁꯦ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤꯡꯗ ꯀꯔꯤꯒꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥꯃꯛ ꯍꯦꯛ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝ ꯑꯗꯨ ꯑꯩꯅ ꯇꯥꯟꯖꯥ ꯆꯥꯔꯒꯗꯤ ꯑꯗꯨꯒꯤꯗꯣ ꯑꯩ ꯊꯤꯒꯠꯂꯒ ꯐꯖꯅ ꯑꯩ ꯑꯍꯟꯁꯤꯡ ꯂꯃꯟꯒ ꯇꯥꯟꯅꯔꯒ ꯑꯩ ꯋꯥꯔꯤ ꯃꯈꯥ ꯄꯨꯖꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯡ ꯁꯤꯗ ꯑꯩꯈꯣꯏ ꯕꯥꯆꯧꯅ ꯄꯨꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯨ ꯀꯂꯦꯛꯁꯟꯗꯣ ꯌꯥꯝꯕꯅꯤꯅ ꯑꯀꯥꯎꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏ ꯃꯊꯪꯗ ꯂꯩꯔꯒꯗꯤ ꯕꯥꯆꯧꯅ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯍꯜꯂꯛꯑꯒ ꯃꯊꯪꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯪꯍꯟꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ ꯁꯤꯒꯤ ꯀꯂꯦꯛꯁꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯖꯅ ꯊꯝꯃꯝꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯋꯥꯈꯟꯗ ꯑꯁꯤ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯁꯦꯝꯕꯤꯕ ꯑꯦꯔꯦꯟꯖ ꯇꯧꯕꯤꯔꯗꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯦ ꯑꯗꯣ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯐꯪꯕ ꯉꯝꯗ꯭ꯔꯗꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝꯗ ꯐꯖꯅ ꯄ꯭ꯔꯤꯖꯔꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯈꯟꯕꯅꯤ ꯑꯁꯤ ꯀꯂꯦꯛꯁꯟꯁꯤ ꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯤ ꯃꯁꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯅꯝꯕꯅ ꯐꯪꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯁꯤ ꯊꯥꯏꯅ ꯏꯄꯨ ꯏꯄꯥꯁꯤꯡꯒꯤ ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯤ ꯀꯅꯥꯒꯨꯝꯕꯅ ꯑꯁꯤ ꯑꯩꯒꯤꯅꯤ ꯑꯗꯨꯅꯤ ꯑꯗꯨꯅ ꯍꯥꯏꯅꯤꯡꯕꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯀꯣꯃꯦꯟ ꯄꯤꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨ ꯑꯩꯅ ꯚꯥꯞ ꯇꯥꯃꯤꯟꯅꯁꯦ ꯑꯗꯨꯝ ꯚꯥꯞ ꯇꯥꯃꯤꯟꯅꯁꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯗ ꯍꯪꯂꯒ ꯑꯩꯅ ꯀꯂꯦꯛꯁꯟ ꯇꯧꯖꯈꯤꯕꯅꯤ ꯑꯣꯀꯦ ꯁꯤꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯍꯪꯉꯀꯥꯟꯗꯗꯤ ꯃꯔꯤꯡ ꯍꯥꯏꯁꯦ ꯃꯔꯤꯡꯅꯤ ꯍꯥꯏꯕ ꯑꯟꯁꯔꯗꯣ ꯄꯤꯕ ꯌꯥꯔꯣꯏ ꯃꯔꯤꯡ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯎꯠꯆꯔꯤꯕ ꯃꯌꯥꯝꯗꯣ ꯃꯔꯤꯡꯅꯦ ꯍꯧꯖꯤꯛꯀꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯑꯩꯈꯣꯏꯒꯤ ꯕꯥꯆꯧꯅ ꯀꯂꯦꯛꯁꯟ ꯊꯝꯕꯤꯔꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯔꯤꯡꯅꯦ ꯍꯨ ꯏꯁ ꯃꯔꯤꯡ ꯍꯥꯏ ꯇꯥꯔꯗꯤ ꯃꯔꯤꯡ ꯍꯥꯏꯗꯣ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯃꯌꯥꯝ ꯁꯤ ꯍꯥꯏꯖꯒꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝꯁꯨ ꯃꯁꯤꯗ ꯑꯩꯅ ꯉꯥꯡꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯂꯩꯔꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯥꯏꯅꯤꯡꯕ ꯑꯃꯗꯤ ꯁꯦꯀꯦꯟ ꯑꯅꯤꯁꯨꯕ ꯑꯣꯏꯅꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯨꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯁꯤꯗ ꯁꯨꯗꯕ ꯃꯌꯥꯝ ꯂꯩꯔꯤꯕꯅꯦ ꯑꯗꯨ ꯉꯁꯤꯃꯛ ꯂꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯚꯤꯌꯨꯋꯔꯁꯤꯡꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯁꯦ ꯍꯥꯏꯔꯒ ꯁꯨꯝ ꯂꯣꯏꯁꯤꯟꯖꯒꯦ